भोपाल द क्लास 10 की महिरोई अमदा थांग न कुन तरेलक थिलम लई मध्य प्रदेश के कैपिटल सिटी भोपाल द लैबा स्नूकर क्लब अमदा क्लास 10 खक्त तंबद ngairiba महिरोई अमा थांग न कुन तरेलक थिलम लई थांग न थिलम लिबा मियोई अदुना थौदोक अदुगी सीसीटीवी फुटेज सोशल मीडिया द थागलकी सीसीटीवी फुटेज की मतुंग इन्ना क्लब अदुदा चही नौरिबा मियोई अनिखक चंगलकी ngayak lerga makoi anina class 10 tambud ngairiba mahiroi aduda subnagi second kunthra gi manungda kun tarelak thangna thilambani pibam thin soklaba mahiroi adu manak nakba hospital amada pukhatuna laikanari Gautam Nagar police station konba mafam da laiba asopun pamsa adu snooker club aduda yamna thin lakpa thengnaki thawdok asigi matangda sataba investigation gi report matung ina laman khumagi maongda chahi nauriba mahiroi adubu thangna thilamba oigani hairi numit kharanagi mamangda snooker game amaga mari lainana ningai sangdanabagi thawdok ama thoki thangna thilambadagi soklaba nupa macha aduna miyoi ani da khut thakibagi thawdok amsu leiki hairi India da athuba matamda robot ki lanmi leiragani artificial intelligence na laboratory amasung science fiction gi pan lanthok laga anobu matam gi defense system da maru oiba thodang lawgadori New Delhi da pangthokpa India AI Compact Summit da defense technologist Dr. G Satish Reddy na hai leibag asigi oina athuba matamda robot ki lanmi puthokpa ngambagi phibam da leire Defense Research and Development Organization DRDO gi chairman su oiramba India gi defense establishment gi maru oiba advisor Dr. Reddy na makha tana hai matam gi aonba matung ina hiram khuding makta AI yaudba yaraktre civilian natraga military oirbasu nauna puthokadaba polam khuding mak AI yaudrabati chanafam leiraroi singthaningai oiba mongda AI na defense sector da achoba mafam kanbaga loinena athuba matamda robot ki lanmi puthokpa ngambagi phibam da leire Housingmaki oina surveillance kamari lainana system amadi autonomous platform singda AI sizinaba hore AI na maram oraga matung tarakpad malam gi tongan tongan mafamda soknagadaba lanpham singda robot lanmi su sizinaba horagani masigi sumathakta teng langi gari aerial vehicle ising manungda thoba submarine amadi atai khulai pomnamak AI sizinaragani AI da yungpham oraga semgatpa nongmai amadi nongmai maru sizinnarakadaba maramna lanpham khudingmakta khongmi lanmi thajinbagi mahuta robot ke lanmi ngakto oina sizinaba horagani karamba matamda robot ke lanmi singna ngomkhai ngakpagi thodang lowgadagi haibagi matangda Dr. Reddy na haiki Housingmaki oina matam thaba ngamdrabasu humanoid system semgatliba maramna athuba matamda robot ke lanmi singna ngomkhai ngakpagi thodang lowragani haibagi thajaba lei amaromda China na humanoid robot sing sizinaraga langi sajal tobagi video footage ama viral oirakpa thengnakre China na official oina robot ke lanmi sing langi thorang tawbaga loinana lanfam khudingmakta sizinana bo honare hairi adu moinamak China na thadorpa video footage adu AI gi mating lawraga semdok sadokpani haina maikai kayadagi fongdok narakle mamangda China na robot ke lanmi sing sizinaraga line of actual control LOC da ngamkhai ngakpagi thodang lohole haina claim torpa laikhrabani China gi maruina company ama oriba Unitary Robotics na handakta miyoi bedagi hena haitoi singthoiba robot lanmi semgatlaga mathau tawhale haina fongdokpa laikhrabani Piglaba state asidagi puthokpa film su malemda fida kanba ngamle Manipuri film bungna India gi ahanba oina BAFTA gi best film award phangkhre Manipur amadi India gi yamna chauthuksaningai oiba Lakshmi Priya Devi na direction piba Manipuri film bungna British Academy of Film and Television Art BAFTA gi best children award family film category the best film gi award phangba ngamkhre ngasi yu anganbada London da leiba Royal Festival Hall da pangthokiba humputara mapalak suba BAFTA award ceremony da bungna Hollywood ki nominate tawbada yauriba achow film Zucropolis 2 Lilo amadi stage amadi France ki science fiction movie Arkobo maithiba piramduna general film category da India gi oina ahanba BAFTA award phangkibani Excel Entertainment Chalkboard Entertainment amadi Suitable Picture na punna co-produce tawba Manipur film asi Gugun Kipgen Bala Hijam Ngangom Sanamatum Jenny Khurai na chingba saruk yari loinena Ronit Chingangbam Akhu amadi Zubin Bala Puriana film asigi music piri film asigi screenplay su director oiriba Lakshmi Priya masana ori ngasi pangthokiba BAFTA award pibagi thorumaduda BAFTA gi president su oiriba Prince Charles Princess of Wales Catherine Hollywood ki saknairaba actor Leonardo DiCaprio Timothy Chalamet Michael B Jordan Kate Hudson amadi atai saknairaba kayana saruk yaki
award lobagi warolda film ski director Lakshmi Priyana khurumjari haiba wahaina hawdokpaga loinana Manipur da thokleba irangna mayum makai leijadraba internally displaced person sing angang sing amadi irang mayok nariba Manipur gi matangda miyamgi pungning singsinki Manipur film bungna lemjaningai oiraba BAFTA award fanglakpada Manipur gi chief minister Y Khemsana thagatpa phongdokpagi warolda hai Lakshmi Priyana piklaba state asigi art and culture bu malamgi phambakta masak takpa ngamlibasi yamna saukthukchaningai ni matung tarakpada mahakna maming leiba film kaya direction piduna Manipur bu malamda sakta khigani haibagi thajaba lei Kanda lairiba Indian sing thoglaknaba government na advisory thokre Ministry of External Affairs na anoba advisory ama thokibaga loinana Iran da lairiba Indian pumnuma khudakta thoglaknaba khangankre Iran amasung United States ki marakta chawna ungkhanarkpadagi khudongthiba tholakpa yai haiduna anoba advisory asi thokibani February 16 ta Iran amasung US na Geneva da indirect oina ahum suba round gi wari sananaba thorang lokhutkraba matungda ministry gi advisory asi thoglakpani US President Donald Trump na numit 15 gi matam thakibaga loinana hariba matam asigi manungda nuclear deal ama khuyek pinadaba thoklabadi Iran gi oina laibak thiningai oigani haina section warol piki aroibo oina nakalani gi marakta yasinaba puraknabagi pandamda indirect oina February 16 wari sanabagi wafam asi achumbani haina Oman gi foreign minister Badr al Busaidin confirm tauki CM Khemsana Union Minister Nirmala Sitaraman amadi Rajnath unakre Home Minister Amit Shah amadi DGAR ga sungarang unaki Chief Minister Yunam Khemsana ngasi Union Finance Minister Nirmala Sitaraman Union Defense Minister Rajnath Singha BJP ki President Nitin Nabin ga unakre Kongchat aduda Deputy Chief Minister ani Demsak ki Gyan amasung Losi Dikho saruk yaki Chief Minister na Finance Minister unabaduda state asida tangai fadana tawdaba yadaba saukhat thorang kaya gidamak sel hen thada binaba taksin ki hairi Chief Minister na lusingduna ngarang Union Home Minister Amit Shah unakibaga loinana state asida hujik tongan ba phurup singi marakta leidiba cheyet naba kaya kokhanaba anoba leingak na lokhulakliba thorang singi matangda mayek sengna pautungki Deputy Chief Minister ani yauna unakiba aduda Union Home Minister na Manipur da ing tapa phiyum ama hanjilhanaba amasung hiram khudingmakta khumang sausinabagi matangda center na pangpa yaba mating pangani haina thajaba piraki kanglupki irang na maram oiraga lanjen adun leiriba sing khunda laita hanabagi thabakta ahenba miteng changduna mathau taba thabak thorum sing paikhatnanaba Union Home Minister na khangalaki Chief Minister Secretariat gi thadorpa cherol amana phongdoraki February 3 da Yumnam Khemsan state asigi anoba Chief Minister oina wasak lorba matungda New Delhi da Union Home Minister Amit Shah hakthengna unaba handaki asina ahanbani Chief Minister na luchingba mihut kangbu aduga unabada hauzik tongan ba phurup singi marakta sathok sasin yanadriba asigi matangda Union Home Minister na anoba langa ke maikai dagi paikhalakliba thabak thorum singi matangda kopna khanaki hairi nakalamaromda ngarang New Delhi da leiba Manipur Bhavan da Director General of Assam Rifles Lieutenant General Vikas Lakhera laktuna Chief Minister Yumnam Khemsan ga unakre unaba aduda state asigi law and order gi matangda kopna khanaki hairi